ꯑꯩꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗ ꯕꯦꯖ ꯇꯧꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯏꯂꯤꯖꯥ ꯃꯣꯏꯔꯥꯡꯊꯦꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯃꯤꯠꯇꯨꯒꯤ ꯂꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤ ꯈꯪꯗ꯭ꯔꯕ ꯂꯃꯨꯛꯅꯔꯕ ꯈꯣꯡꯆꯠꯅꯤ, ꯀꯅꯥꯒꯤ ꯇꯦꯡꯊꯥꯈꯣꯜꯕꯨ ꯇꯥꯔꯨꯅꯤ, ꯀꯅꯥꯗꯅꯣ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗꯕ? ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯪ ꯑꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯌꯦꯛꯅꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ, ꯀꯂꯛ ꯃꯤꯍꯧꯕꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯐ ꯐꯠꯇꯕ ꯈꯟꯊꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯂꯕꯁꯨ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯊꯋꯥꯏ ꯑꯃꯅ ꯑꯗꯨꯃꯛ ꯂꯧꯕ ꯇꯥꯔꯕꯅꯤ꯫ ꯑꯣ ꯅꯨꯡꯗꯝ ꯊꯤꯗꯀꯣ ꯍꯦ ꯁꯛꯎꯗꯕ ꯊꯋꯥꯏ, ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯅꯤ, ꯃꯤꯗꯤ ꯃꯥꯜꯂꯒ ꯁꯥꯍꯤꯡ ꯆꯥꯕ ꯀꯌꯥꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕ ꯊꯋꯥꯏꯅꯤ꯫ ꯆꯦꯜꯂꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ, ꯊꯥꯔꯔꯣꯏ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯂꯥꯡꯂꯦꯟꯅ ꯑꯁ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯀꯤꯁꯨ ꯀꯤꯍꯜꯂꯤ, ꯀꯞꯁꯨ ꯀꯞꯄꯤ꯫ ꯅꯤꯔꯃꯥꯅ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯣ, ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯣꯏꯁꯦ, ꯈꯔ ꯉꯟꯅ ꯇꯨꯝꯁꯦꯕ꯫ ꯂꯥꯡꯂꯦꯟꯅ ꯅꯣꯡꯃꯒꯤꯅꯦ ꯑꯩꯗꯤ ꯋꯥꯔꯤ ꯑꯃ ꯄꯥꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯣꯏ ꯅꯪ ꯋꯥꯔꯤ ꯌꯥꯝ ꯄꯥꯕ꯭ꯔꯕꯨꯅꯦ, ꯇꯁꯦꯡꯕ ꯕꯨꯠꯇꯣ ꯅꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯑꯗꯤ ꯁꯒꯣꯜꯗꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯈꯤꯅꯤ ꯅꯪ꯫ ꯍꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯎꯖꯒꯦ ꯈꯟꯕꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ, ꯅꯨꯄꯤ ꯑꯣꯏꯔꯒꯅꯅꯦ ꯏꯇꯥ ꯁꯥꯟꯅꯒꯦ, ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯅꯤꯗꯨꯁꯨ ꯀꯣꯜꯒ ꯑꯝꯇ ꯇꯧꯔꯛꯇꯦꯅꯦ, ꯈꯪꯅꯤ ꯑꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯍꯥꯏꯒꯨꯝꯗꯅ ꯀꯣꯜꯒ ꯑꯝꯇ ꯇꯧꯔꯛꯇꯦꯅꯦ, ꯌꯨꯝ ꯆꯠꯂꯗꯧꯅꯦꯅ ꯍꯔꯥꯎꯗꯅ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ꯫ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯑꯁ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯣꯜ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯧꯔꯛꯇꯦꯅꯦ, ꯑꯩꯅ ꯁꯨꯝ ꯇꯧꯕ ꯉꯥꯏ ꯂꯩꯔꯦꯕ꯫ ꯃꯥꯂꯦꯝꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯉꯥꯏꯔꯝꯒꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯕꯗꯨꯗ꯫ ꯑꯗꯣ ꯅꯨꯄꯤ ꯃꯣꯏꯅ ꯈꯔ ꯇꯧꯔꯛꯄꯗꯤ ꯐꯩꯗꯅ, ꯃꯣꯏꯅ ꯑꯣꯏꯅ ꯆꯥꯎ ꯂꯩꯔꯦꯕ, ꯀꯩꯅꯣꯈꯪꯗꯦ ꯍꯥꯏꯔꯨꯔꯒꯅ ꯃꯣꯏꯅ ꯑꯣꯏꯅ ꯆꯨꯝꯁꯤꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗ, ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ꯫ ꯑꯦ ꯀꯩ ꯍꯥꯏꯕꯗꯨꯅ? ꯃꯥꯂꯦꯝꯅ ꯊꯥꯖꯅꯔꯒ ꯂꯣꯏꯔꯦ, ꯍꯞꯇꯥ ꯑꯃꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯂꯁꯤꯗꯤ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯊꯥꯖꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯀꯥꯏꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯔꯣꯀꯤꯅ ꯑꯁ ꯄꯛꯇꯦꯍꯦ, ꯅꯣꯡꯃꯒꯤ ꯃꯈꯣꯜ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯌꯥꯗꯦꯅꯦ꯫ ꯌꯥꯔꯦꯍꯦ ꯆꯒꯠ ꯍꯣꯃꯣꯔꯥꯏ ꯆꯨꯕꯗꯧꯅ ꯉꯥꯡꯂꯅꯨ, ꯇꯨꯝꯃꯁꯦ, ꯅꯠꯇ꯭ꯔꯒ ꯀꯣꯜꯗꯣ ꯇꯧꯔꯛꯄ ꯉꯥꯏꯕꯤꯍꯧꯈꯣ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯣꯝꯗ ꯅꯤꯔꯃꯥꯅ ꯑꯌꯥ ꯑꯁꯦꯡꯕꯩꯒ ꯇꯧꯔꯛꯇꯦꯅꯦ, ꯈꯪꯅꯤ ꯇꯧꯔꯛꯁꯅꯨꯗꯅ ꯂꯥꯟꯍꯧꯒꯦ, ꯑꯩꯅ ꯇꯧꯕꯁꯨ ꯇꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ, ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯉꯥꯏꯒꯦꯒ ꯉꯥꯏꯍꯧꯔꯣ ꯆꯠꯂꯣ꯫ ꯏꯁ ꯅꯪꯁꯨ ꯇꯧꯔꯛꯇꯕꯩ ꯆꯥꯛꯏꯗꯣ ꯈꯪꯉꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯀꯩꯝꯇ ꯆꯥꯛꯆꯗꯦ꯫ ꯈꯪꯖꯔꯦ ꯌꯥꯔꯦ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯆꯠꯀꯅꯨ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ, ꯅꯪ ꯃꯐꯝꯗꯨꯗ ꯆꯠꯀꯅꯣ꯫ ꯂꯥꯡꯂꯦꯟꯅ ꯀꯅꯥꯅꯣ ꯅꯪ, ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ? ꯅꯨꯄꯤꯗꯨꯅ ꯐꯠ ꯊꯠꯂꯛꯏ ꯀꯔꯤ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ? ꯅꯪꯕꯨꯇꯅꯤ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ, ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯤꯔꯃꯥꯅ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟ ꯅꯤꯔꯃꯥꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯃꯈꯣꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯄꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯅꯤꯔꯃꯥꯅ ꯀꯩꯗꯧꯔꯤꯕ ꯁꯤꯗꯤ? ꯈꯪꯗꯤꯌꯦ, ꯀꯩꯅꯣ ꯉꯁꯥꯏꯗꯤ ꯀꯩꯝꯇ ꯇꯧꯗꯗꯥꯏꯅꯦ? ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ꯫ ꯁꯣꯛꯄꯗ ꯅꯥꯕ꯭ꯔꯣ? ꯅꯥꯕꯕꯨꯗꯤ ꯅꯥꯗꯤꯌꯦ, ꯃꯄꯥꯁꯤ ꯌꯥꯝꯅ ꯁꯥꯒꯠꯂꯦ꯫ ꯑꯗꯨꯗꯤ ꯐꯗꯤ ꯑꯆꯣꯠꯄꯅ ꯊꯣꯝꯁꯤꯔꯣ? ꯑꯁ ꯌꯥꯔꯦꯗ ꯊꯣꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯈ꯭ꯔꯁꯅꯨ꯫
Langlen mamaidu thonglomda yenglakpada mapalomda mi ama leplamlaga chatkhibagi mami uhawi. Langlen na kana oirijano Nirmana kaino haisibo hujikta mapanda mi ama as yari he nangna wari aki ba paraga mut pangsada sagatlaga leire tumase tumninge aigidubu wakhalnarane hujikpo kaidi putno nangi wakhalnani tumase. Langlen thongdu haifet yenglamlaga tumthakhi ngayaki matungda animak adumak tumthakre akoibadu pungchik hekchik e tanjaduda sonthangna va khonjel amana Langlen bu kaurai. Langlen mamitu satfang thorai adubu mabu kaubugi khonjel dudi adumak tari khonjel adu kadai dagi kaurak levanu haivati khangba ngamlamde ka adugi thonglomda mi ama lepadu urai. Langlen Nirma bu hodok sirai na khali Nirma na isi sina tumbaduda hodok piroi khanduna hodok piramde. Langlen na kanano du lepi tu po ahing sida kai chage na ngausinai no pakhumdi amatta piraktana hi katna noksilak e. Langlen noksilak patuda usittaba mali kanano karino yengdadi yenglurage haiduna betagi kumtharaktuna thong tamna lakpa hawi. Langlen makhong thangba hubuga lao Langlen masada akiba amadi jingnaba faurai makhong adusu tapna thangbadi lepte mahakna thonggi mapa hek yaubaga uramba mamidu adumak ukhidre tapna changsilakpana thong adu yaurakle thongdu hek hangdokpaga kanasu leiramde mafam aduda kanagumba ama noklamlaga chenkhibugum tawi. Langlen khonjel adu kadai dagino haini yenglakpada veranda da mi ama lepagi mami urai makhong adu kadudagi thangtoraktuna tapna lai. Langlen na kanano ahing nongyai sida adu lepidubu kaigino mahakna wahai adu haibudagi leiramliba mami adu adumak mangkhirami mangkhreni haujikta sida leirambadubo. Tanja aduda Langlen gi akoibada mi ama koichen chenduna nokpagi khonjal tarai. Langlen na leituna yengbu matamda magi akoibadadi kanasu leiramde tariba haibabu khonjel du khaktani. Langlen haifam khangdana masadu akiva hainadaba haibadu fauraklammi makhong thangduna chengi hairabasu masadu ifa fajinbagum tawrakle. Langlen ima haina lauramlaga manakongdu menshinduna makhada famtharami mapi adusu tap tarakle mahaki tungda kanagumba ama lakpagi saum phanglammi. Langlen kivana masa pumba thak nikle. Nirmana Langlen na ima kaino aini Nirmane. Langlen masa pumbadu humang kangduna akoiba aduda leiduna yenglai mahakna yenglakpada makhoigi rumgi mapada mi ama hangat handa chatpadu urami asida makhut aduna thilami. Nirma Langlen makhut thilibadu yenglubada kanasu leibu ude kanasu leitiye lao rumda changlase asida mi ama nangi wakhana oiramgani mi kanasu leite lao changasi thenge. Nirmana Langlen bu konsinduna purai makhoigi rum mapa hek yaubuga Langlen matung amuk fat onduni yengi adubu kanasu leiramde makhoi animak manungda changlaktuna famthai. Langlen wakhan amada mangduna lei. Nirmana nang ngasidagi phutki wariga amata paba yaroi nang ngauraga chatoraba kainom tawre nangna tawridubu karinoba aidi leiramdabududa pakhatluredana malemga khatnairo. Langlen karimata khumde tuminna lei. Tanja aduda rum adugi thongtu makhon hauna thilai makhol adu tabda animak khangprek khanglami handakti amuksu safu kana thongdu thilakpa mali kaurakpasu mali. Langlen amadi Nirma konsinaduna lei. Tanja aduda makhoigi konlik thamliba aduda konsing ondabagi makhon tarai thinlamba thong adu chap lepkhre ngaliba mayadusu amumu khappa horai. Langlen na magi mon mayada leiriba phone adu lauduna flashlight thalami. Nirma di kivana masadu loire
ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯤ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯒꯝ ꯒꯝ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯂꯦꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯥꯂꯦꯝ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯧꯔꯝꯂꯤꯕ ꯁꯞꯇ꯭ꯔ ꯄꯨꯝꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯔꯃꯥꯒ ꯂꯥꯡꯂꯦꯟꯒꯗꯤ ꯀꯤꯕꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯡꯈꯗꯒꯤ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯈꯤ꯫ ꯅꯤꯔꯃꯥꯒ ꯂꯥꯡꯂꯦꯟꯒꯗꯨ ꯆꯤꯡꯅꯅ ꯌꯦꯡꯅꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯈꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯔꯤꯕ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯒꯗꯕꯒꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ, ꯃꯌꯥꯗꯒꯤ ꯏꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯔꯛꯂꯤꯕ ꯃꯃꯤꯠ ꯅꯥꯝꯃ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯀꯤꯕꯒꯤ ꯃꯌꯥꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯤꯁꯀꯣꯜ 4 ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅꯤꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯔꯣꯀꯤ, ꯔꯣꯀꯤ, ꯍꯥ? ꯍꯧꯒꯠꯂꯣ ꯑꯝꯇ꯫ ꯔꯣꯀꯤꯅ, ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯁꯤꯗ? ꯃꯥꯂꯦꯝꯅ, ꯂꯥꯡꯂꯦꯟꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯔꯣꯀꯤꯅ, ꯅꯇꯨꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦ, ꯂꯥꯛꯑꯣ ꯃꯤ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯑꯁ, ꯔꯣꯃꯥꯟꯁ ꯇꯧꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯍꯩ, ꯁꯛꯁꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯔꯣꯀꯤꯅ, ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯨ ꯀꯩꯅꯣ, ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ, ꯑꯩꯁꯨ ꯅꯤꯔꯃꯥꯗ ꯇꯧꯒꯦ꯫ ꯃꯥꯂꯦꯝꯒ ꯔꯣꯀꯤꯒꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯃꯠꯇ ꯄꯥꯏꯔꯛꯇꯦ꯫ ꯃꯥꯂꯦꯝ ꯔꯣꯀꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯏꯃꯥ! ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ, ꯂꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯣ? ꯅꯤꯔꯃꯥꯁꯨ ꯆꯦꯜꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯀꯤꯕ ꯑꯣꯏꯕꯒꯤ ꯁꯛꯐꯝꯅꯤ꯫ ꯅꯤꯔꯃꯥ ꯃꯈꯨꯠ ꯑꯗꯨ ꯀꯥꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯂꯦꯝꯒ ꯔꯣꯀꯤꯒꯁꯨ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ ꯂꯥꯡꯂꯦꯟ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯥꯂꯦꯝꯒ ꯔꯣꯀꯤꯒ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯈꯠꯇꯨꯅ, ꯂꯥꯡꯂꯦꯟ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ꯫ ꯔꯣꯀꯤꯅ, ꯚꯥꯏ꯫ ꯃꯥꯂꯦꯝ ꯔꯣꯀꯤꯗ ꯌꯦꯡꯈꯠꯂꯤ꯫ ꯔꯣꯀꯤ ꯃꯃꯤꯠꯇꯨ ꯑꯌꯦꯡꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯈꯤ꯫ ꯃꯥꯂꯦꯝꯁꯨ ꯔꯣꯀꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯡꯂꯦꯟ ꯚꯦꯔꯦꯟꯗꯥꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯂꯦꯝ ꯈꯪꯍꯤꯟ ꯏꯟꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯒ ꯔꯣꯀꯤ ꯃꯕꯥꯅꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯅꯤꯔꯃꯥꯁꯨ ꯊꯦꯡꯅꯔꯦ꯫ ꯅꯤꯔꯃꯥꯅ, ꯔꯣꯀꯤ, ꯂꯥꯡꯂꯦꯟꯗꯤ? ꯃꯥꯂꯦꯝ, ꯂꯥꯡꯂꯦꯟꯗꯤ? ꯃꯥꯂꯦꯝꯅ ꯚꯦꯔꯦꯟꯗꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯅꯤꯔꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯤꯔꯃꯥꯅ, ꯃꯥꯂꯦꯝ, ꯂꯥꯡꯂꯦꯟꯗꯤ ꯍꯥꯏꯕꯅꯤ, ꯀꯩꯅꯣ ꯅꯪꯅ ꯅꯈꯨꯠ ꯈꯛꯇꯃꯛ ꯊꯤꯜꯂꯤꯗꯨꯕꯣ? ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯔꯣꯀꯤꯒ ꯃꯥꯂꯦꯝꯒꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇ ꯁꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯇꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯅ, ꯃꯥꯂꯦꯝ, ꯔꯣꯀꯤ, ꯅꯤꯔꯃꯥ, ꯀꯩꯗꯧꯔꯤꯕ ꯅꯣꯏ ꯑꯍꯨꯝꯗꯤ ꯁꯤꯗ? ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯂꯦꯝꯒ ꯔꯣꯀꯤꯒꯗꯤ ꯂꯥꯡꯂꯦꯟ ꯎꯕꯗ ꯈꯣꯡꯐꯝ ꯈꯔ ꯃꯅꯤꯡ ꯍꯜꯂꯤ꯫ ꯅꯤꯔꯃꯥꯅ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯂꯥꯡꯂꯦꯟꯅ, ꯀꯩꯅꯣ, ꯑꯩ ꯉꯁꯥꯏꯗꯒꯤ ꯔꯨꯝꯗ ꯇꯨꯝꯃꯒ ꯂꯩꯌꯦ, ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯔꯛꯄꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯏꯕꯥꯅꯤ? ꯑꯁ, ꯑꯗꯨ ꯌꯥꯔꯣꯏ, ꯀꯩꯅꯣꯗ? ꯂꯥꯡꯂꯦꯟ ꯃꯥꯂꯦꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯥꯂꯦꯝ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯀꯩꯝꯇꯒ ꯀꯧ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯀꯩꯅꯣ ꯅꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥꯂꯦꯝꯅ, ꯑꯁ, ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ, ꯅꯣꯏꯒꯤ ꯔꯨꯝ ꯃꯄꯥ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯂꯥꯡꯂꯦꯟꯅ,
Hoi, kaino noi ingonda wa khara lotpa mali kanaga thingnarake. Makhoi ahumdi angakpa haibdu oire nongmata malemda langlena ming kaukhidribani dalem haibdagi hena aduga magi khonjel adusu ahongba naibugum tawri nganglakliba wangang sangang tasengna khenai yengliba midyeng nayeng ahongbagi ahongba ngaktuni hainava tawdana makhoi mari rum tamna lai malemna adudi rum siyore akhoi amu langlena hoi chatlo nirmana fathalak-tuna da malem ngasidi lao changasemi ai tumding pani yadre nirmana khumge tawringai langlena makhut faiduna chingsinki thong adusu makhon hauna gamlauna chingsinki malem ding asigi mataw asi tasengna angakpa haibdu oire kari tholakani haibda chamamnare ngasi mana uriva tariba mayamsi mafam asida karigumba amadi leiramgani haibasi chingnarai Rokina lao room chalase ha chalase lao Roki ga malem gadu makhoi gi room tamna lai makhoi na lakfada mathak ithang thangba kavagi stair aduda nupi ama chattuna leiramki Roki nupi aduda munna yengduna thanglamba khongthang adu chap lepi malemna haima amukai doroge Rokina kaino ngasi mi loina chatnakramani aduga mana kanano kaino haise asida nupi ama mathakta kakhalibase malem nupi adu da yenglai kana oijano ne makuda thawri amasu paibugum tawe kaino maisi mawong amane Rokina magisi sidobuga tawri chalo khamuslao haigumtana maline lao khamuse as ngaikone ngasai du maina amuk tawradi kijaine malemna as lao mathak yaukremi Malem Roki gi makhutu paiduna chingduna purai nupi aduna kakhatkiwa aduda makhoi anisu kakhalai ure nupi aduna chongthagadawagi kakhatuna leptuna leiwa adu mangak adudasu thawri adu hupchinduna leiri malemna sister adumai tawigano sister gi kari nungai tawa leivano akhoi haibiyo akhoi soidana mateng pangjage nupi adudi lepliba mafam adudagi machi lengde adumak lepli Malemna amu makhata rai sister please amta kumthabiro nupi adu mahaki mamaida tariva sam adugi marumdagi Roki malemda yenglamlaga makhada chongthaki malemga Roki gadu lauraga makhada chentharai adubu makhada yenglobu matamdadi kanasu leiramde Rokina kaino hauchikhakta malemna kadaida leikhajano haina ringai tancha duda makhoi gi nakanda nupi ama noktuna chenkhiwagi khonjen tarai ani du khonjel adu tamna mamai du onthorei kana su leramde Roki makhong thangge tawbuga malemna pharami khanghaudana nupi amagi akanwa khonjel da laurakpagi makhol tarami malemna Roki lauriba khonjel si nirma gi natavra lao makhoi manakta chatpan phagani langlen gi oiriba matawasi ai chingtabu ngamde Rokina hoi vai aduna farani makhoi animak chelaktuna langlen hoigi room tamna lakpa matamdadi nirma mapanda tasinduna kaptuna leirami Rokina nirma kaidroge malemna nirma kaidroge langlendi nirma du hik kaptuna makhoi gi room da makhutu thilami malem makhoi gi thongdu hangdoktuna yenglobu matamdadi langlen masamana thadoktuna makhada khoro khotlaga murum sonduna leirami langlen malemna kawrpa aduda khotlamba solamba khodimak leptuna tuminna tasilaga masadu nomduna leikhi malem langlen gi manakta tapna changsilai malemna langlen gi manakta khara naksilakpaga langlen di sa kaina ngangbagi mongda nganglai malemna langlen aine nangi dalemne kaino nang tawsibo langlen karisu khumde malemna langlen bu tapna changshinduna konsinbi langlen na khanghaudana malem bu kaukthorei malem makhada sittuna tarami Roki ga nirma gadi langlen gi oyo matawtuda kivna lore langlen kaptuna hairei dalem aibu mukta kanbiyo malem masada chaina karigumba amata faudabagum hogutuna langlen gi manakta changsilai
ꯈꯪꯍꯧꯗꯦ ꯂꯥꯡꯂꯦꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯣꯡꯈꯤꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯉꯪꯂꯗꯨꯅ ꯃꯥꯂꯦꯝꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝ ꯀꯔꯤꯃꯠꯇ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯤꯔꯃꯥꯗꯤ ꯀꯤꯕꯅ ꯔꯣꯀꯤꯒꯤ ꯃꯊꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯂꯥꯡꯂꯦꯟ ꯑꯩꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯃꯥꯂꯦꯝ ꯍꯟꯗꯛꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯥꯂꯦꯝꯅ ꯀꯣꯟꯁꯤꯟꯕ ꯃꯇꯝꯗ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯏ ꯑꯁꯤꯕ ꯑꯃꯒꯨꯝ ꯊꯥꯔꯛ ꯊꯥꯔꯛ ꯇꯥꯔꯛꯏ ꯔꯣꯀꯤ ꯑꯃꯗꯤ ꯅꯤꯔꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯅꯤꯔꯃꯥꯅ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯔꯣꯀꯤꯅ ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯔꯣꯀꯤꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ